Mapuroibagi Manau Nupaga ngarang numidang waram khanabada sokiba Mou Naha mangase ayuk Masagi Phamungda Siduna Siramle hari laikidraba Mou Naha adu khangobok patri makalekai sanglen manaktage Saikom Kumar giloinabi kontrak pamningol santi sei nimfug mangane masanupa ani amasung nupi ama leidi hari aduga maki mapuroiba aduna atonbi ama lauraga barada leibani Thoudok thopamdagi phongo paugi matung ina ngarang numidang waram laikidrabi santiga maki mapuroibagi Manau Nupa Saikom Binoiga Khatna Cheinabagi Thoudokta Mou toke maduda Manau Nupa Binoina Santi Bumagokta Saina Kanba Amasung Mamai Mamit Natonda Kina Tinduna Foki Balake Adunga Ngasi Ayok Santi Asi Phamungda Siduna Siramle Haide Laikidrabi Santi Asi Bahaksang Asi Manipur Police Ki Department Ge Forensic Expert Laktuna Investigation Taurubu Matungda Postmortem Taunaba Zenems Ki Middle Sangda Thongkre Haide Nakalamramda Misi Asi Mari Lenana Laikidrabi Kundrapam Ningol Santi Ki Mokwa Nupa Kundrapam Sunilna Phongdropada Masagi Misi Asi Mahaki Mapuroiba Saikom Kumar Mahaki Manau Nupa Saikom Binoi Amasung Binoigi Masanupa Makoi Ahumna Lautuna Hatpane Makoi Ahumgi Matakta Ain Gioiba Tabak Lokat Piduna Matik Saba Serak Pibu Haiba Wafum Tamlagde Amaramda Police Ki Tenga Fonga Pauda Santi Misi Asida Senaram Gani Haiba Santi Mapuroiba Saikom Kumar Amasung Mahaki Manau Nupa Binoi Tawal Police na Faraba Matungda Misi Asiga Marilena Wahang Pau Sataba Hore Hari